Khelakong High Madrasa Waqf Board na chalairagani. Chief Minister N. Biren Amadi MLA Alhaj Abdul Nasir bu Thagatpa Fongdorakli. Lamdam asida khundariba minority Muslim maitai pangal singbu mahai masing ningthina tamba fanghanduna manaba khunai ama semnabagi pandamda chatharakpa khongthanggi saruk ama oina kumsi chahidagi Khelakong Khongjil High Madrasa KKHM Waqf Manipur Board na chalaiduna mahairoi singda khudongchaba kaya piba haure haina Waqf Board Administration ki Project Officer MD Tajudin na Fongdorakli. Wafam asi ngasi Waqf Board na chalaiba school asigi ground na pangthokpa handak pangthokiba ahanba annual sports meet 2025 ta makok mathang tarakhraba mahairoi singda mana yenthokpagi thoramda nunggi oiba warol pibada MD Tajudin na Fongdokhibani. School asigi su principal oiriba MD Tajudin na haikibada education gi lamda sothana lairaba community asigi henna fagat handuna atopa furup singa thong mana handuna manaba khunai ama semnaba pandamda lamdam asigi Chief Minister N. Biren Singhagi mityeng makhada Waqf Board ki Chairman su oiriba Lilong Kendragi MLA Alhaj Abdul Nasir na paikhatpa mission amagi manung channa paikhatpani. Mission asigi ahanba oina Lilong nunggaida leiba Sunrise Public School mamang chahidagi Waqf Board Manipur na chalaiduna lairik laisu tamba fangjadraba angang singbu mahay ningthina tambiduna lakli ani suba oina chahi asidagi KKHM asi board asina chalaiba haubani makhatana su community asigi mahay masingi fibam fagatnabagidamakta mission asi chathakigani hairi. School asi chahi asidagi hauna lemna lairik amadi uniform na jingma sing mahairoi singda fanghanba haure. School gi infrastructure su semgatnaba thorang tauragani haiki. Lamdam asigi Chief Minister N. Biren Singhana mahaki Facebook page ta Sunrise Public School na tauriba thabak thauram singbu masak khangbiduna Thagatpa Fongdorakpaga loinana Manipur lengaki school fagathansi misanda hapsin birakpagi damakta Chief Minister bu hainingai leitana Thagatpa Fongdokchari haiba wafam su Tajudin na thamki. Mana mathum yenthokpagi thauram aduda Waqf Board Sub Committee gi Chairman su oiriba school asigi Managing Committee gi Chairman Alhaj MD Iqbal Ahmad na athoiba mithunglen Waqf Board Sub Committee gi members oiriba school asigi Managing Committee gi su member oiriba Alhaj Azad Khan na thoram mapu board ki member MD Askar Ali Deepak Saha Waqf Board Administration gi Project Officer su oiriba school asigi principal MD Tajudin Waqf Board Madrasa Modernization gi Project Officer MD Rahimuddin school asigi Vice Principal MD Riazuddin Lamdamadugi ex Jila Parishad member MD Islauddin Sunrise Public School Lilong Nunggai gi Vice Principal MD Aslam Khan na akhanaba mithunglen sing oina saruk yaki. Masigi minority Muslim singi laitalairaba lairlesu tambang amjadaba sing asi I lairlesu ibam phagatna atopa community singa manaba thongda pukhatpang amnabagi damakta rothok akhoi honorable Chief Minister Kithom Nongthong Million gi makhada Amadi Manipur ki Waqf Board ki Chairman Honorable Abdul Nasir MLA Lilong ACG makha lamjing makhada akhoi school masigi mission la se akhoi changsin jarapani ahanbada Lilong gi haiba lamdam masida Sunrise Primary School asi ali su ahanbo ila akhoi paikhatchakare ali su khungchata Khelakong Khongbai ACG manungda high school asi akhoi changsin jarapani asumna makhatana Manipur ki wafam kya kachin koyada akhoi Waqf Board ki Laidiba jaga singa Muslim tayo singa hai ron misal si akhoi changsin jarapani makhatana alana mayamna ngamhanbiwa hai na dua ni tobiyo aduga mafam masida Khelakong Khongjil High Madrasa hai mafam masi hana laijrama adu mallam school amani makhatana lamdam masigi pukir chawma akhoi gi Khelakong leaba akhoi gi ming oina pallabada school asibu Waqf Board ta kathok piduna lakhoina tawgi haiba makhai leikai sigi afaba unai ama sangatagi chhatra gini hairadi kathok lage haila matin manau tari tasina ngasi kathok biru lam masi Waqf Board ta kathoga lamdam masigi laitalaiba laisu tamagam kadaba singdu tawbiro haila akhoi miyamda Chinere maram madunani ngasi akhoi na laktaraga
हाई स्कूल असी वफबोट की मखा चलाइरगनी हौसु हौरे अखोइना हमहम थोप बेनिफिट इंफ्रास्ट्रक्चर हाना लैबसिंग असी अखोइ संगलगनी लारिक लैसु अखोइ हदक अहान बगी सेल थुंगी फिवम नतै चादबनिना लारिक के अखोइ अहान बगी ओइना फी द पियनी मथंगी लाकदुर मुचही दगिदि लारिक सु यूनिफॉर्म से अखोइ फी द पिजरगनी अदुना मदुगी खुदों चाबदु कोइ लौमिन असी अखोइ कनाबिसु नते लमदम मसीद लैरिबा वखबोन होनदरिबा ऑनरेबल चेयरपर्सन चेयरमैन मोहम्मद अब्दुल नसीर अमदी वखबोट की मेंबर सिंह अमदी ऑफिसर सिंह तानरगा अखोइ मसी फागदनब होनबनी अलाना मसी के सोइना मियाम सुमियाम सोजो पियु अंगाम चरी के कुमार पंखक अहान बै रोन तवी 100 लाख का इबचही सिदा अखोइ का चंद्रे अंगाम 650 हौजी एडमिशन तौर